Mahairoy tamthina hapkibagi mayokte yamlaba mahairoysingna Chief Minister Banglo tamna thomjilakre irang lakshinaba Security Force na tear gas cell kapada mahairoy kaya sokapanangkre. Mahairoy laikhidabagi matangda cookies o furukta maral sirakpa yaning de haiduna ITLF na sindra mass rally chatpagaloina na Churchanpurda protest chathakre. Mahairoy ki misi ki matang da laingakta haining bakarisu laitre ning bakai ningai ngakta ni mahaki machanupi da thoki ba thokdok asi atopa kanagum ba da thokta ba ocean haina linthoi ngambi gi apokpa na thamlakle. Mang ki ba mahairoy tamchina hat ki bagi thodokta chenaba singathuba matam da faduna chairak pi gani hai bagi thazaba Chief Minister Nongthombam Birena pirakre haire. Mahairoy mafam khangdana mangkiba madi hatkibagi case kamari lainana CBI gi Special Director Ajay Bhatnagar na luchingba CBI gi team mamanga sinungtil Imphal da thunglakre. Amasong Manipur da tangdu laitaba puraktuna mahoksha gi fibam da hanjin hanna ba center madi stat laingakna kan na hotnari High External Affairs Minister S. Jay Shankar na phongdokre.